ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯔꯇꯂꯥꯏꯒ ꯑꯩꯒ ꯊꯤꯅ ꯉꯥꯡꯅꯕꯒꯤ ꯗꯥꯏꯂꯣꯛ ꯃꯆꯥꯗꯨꯝꯗ ꯑꯩ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯩ ꯏꯃꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯔꯨꯞ ꯃꯁꯦꯟ ꯏꯃꯥꯅ ꯃꯌꯥꯝꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗꯨꯗ ꯔꯇꯂꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥꯗ ꯑꯩꯁꯦ ꯊꯤꯅ ꯍꯥꯜꯂꯛꯄꯅꯤ ꯏꯃꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯀꯗꯥꯏꯒꯤꯅꯣ ꯈꯪꯗꯦ ꯉꯥꯔꯤ ꯃꯔꯝ ꯅꯝꯕꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯣꯏꯆꯠ ꯆꯠꯃꯤꯟꯅꯗꯅ ꯂꯩꯔꯦ ꯈꯔ ꯋꯥꯔꯧꯕ ꯑꯩꯈꯣꯏꯒꯤ ꯆꯠꯃꯤꯟꯅꯕ ꯉꯝꯃꯔꯣꯏ ꯁꯤꯅꯤꯗ ꯔꯇꯂꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯁꯦ ꯃꯇꯝꯁꯤꯗ ꯑꯩꯅ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯅ ꯑꯩꯅ ꯍꯥꯏꯕꯅꯤ ꯃꯉꯣꯟꯗ ꯅꯪ ꯑꯗꯨꯃꯛꯇꯤ ꯍꯥꯏꯔꯛꯀꯅꯨ ꯐꯦꯃꯤꯂꯤ ꯑꯗꯨꯃꯛꯇꯤ ꯀꯗꯥꯏꯗꯒꯤ ꯉꯥꯔꯤ ꯃꯅꯝ ꯅꯝꯕꯤꯅꯣ ꯄꯥꯔꯐ꯭ꯌꯨꯝ ꯃꯅꯝ ꯅꯝꯕꯤ ꯉꯥꯛꯇꯅꯦ ꯑꯩꯒ ꯆꯠꯃꯤꯟꯅꯔꯤꯁꯤꯡꯗꯣ ꯉꯥꯔꯤ ꯃꯅꯝ ꯅꯝꯕꯤ ꯀꯌꯥ ꯅꯪ ꯇꯧꯁꯟꯅꯔꯒꯅꯣ ꯑꯗꯨꯃꯥꯏꯅ ꯏꯕꯣ ꯅꯣꯏꯁꯤꯅꯤꯅꯦ ꯅꯃꯥ ꯅꯄꯥꯅ ꯌꯣꯛꯄ ꯉꯝꯗ꯭ꯔꯦ ꯅꯣꯏꯁꯤ ꯁꯤꯔꯁꯨ ꯅꯣꯏꯁꯦ ꯅꯈꯣꯡ ꯅꯈꯨꯠ ꯏꯁꯤꯡꯗ ꯄꯨꯟꯁꯤꯜꯂꯒ ꯇꯨꯔꯦꯟꯗ ꯂꯪꯊꯕꯗ ꯀꯤꯁꯤꯒꯗꯣ ꯂꯣꯏ ꯊꯣꯛꯑꯒ ꯇꯨꯔꯦꯟ ꯃꯅꯨꯡꯗ ꯅꯪꯉꯝꯅ ꯏꯟꯗꯅ ꯏꯔꯣꯏꯔ ꯀꯥꯈꯠꯂꯦ ꯍꯥꯏꯗꯣ ꯅꯣꯏꯒꯨꯝꯕꯁꯤꯅ ꯈꯪꯕ꯭ꯔꯣ ꯃꯗꯨꯗꯁꯨ ꯅꯠꯇꯦ ꯅꯣꯏꯁꯦ ꯀꯌꯥꯝ ꯁꯥꯊꯤꯒꯦꯕꯣ ꯈꯪꯕ꯭ꯔꯥ ꯅꯃꯥ ꯅꯄꯥꯅ ꯌꯣꯛꯄ ꯊꯥꯛꯄ ꯉꯝꯗ꯭ꯔꯦ ꯅꯣꯏꯁꯦ ꯁꯤꯔꯁꯅꯣꯗꯅ ꯃꯩꯅꯨꯡꯗ ꯀꯥꯔꯛꯇꯅ ꯂꯪꯁꯜꯂꯦ ꯅꯈꯣꯡ ꯅꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯒꯗꯤ ꯅꯣꯏꯅ ꯅꯈꯣꯡ ꯅꯈꯨꯠ ꯄꯨꯟꯁꯤꯜꯂꯤꯒꯗꯣ ꯂꯣꯏ ꯂꯧꯊꯣꯛꯑꯦꯔꯒ ꯃꯩꯅꯨꯡꯗꯨꯗ ꯅꯣꯏꯅ ꯃꯄꯥ ꯂꯣꯏ ꯊꯣꯛꯆꯜꯂꯒ ꯃꯩꯗꯨ ꯂꯣꯏ ꯃꯨꯠꯊꯠꯂꯝꯃꯒ ꯃꯩꯇꯥꯟ ꯕꯣꯔꯥ ꯑꯃ ꯅꯀꯣꯛꯇꯣ ꯄꯤꯑꯒ ꯊꯣꯔꯛꯑꯦ ꯑꯗꯣ ꯅꯣꯏꯒꯨꯝꯕꯁꯤꯅꯦ ꯈꯪꯉꯕ ꯏꯀꯣ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯁꯥꯡꯅ ꯇꯧꯖꯔꯣꯏꯒꯦ ꯑꯇꯦꯟꯕ ꯗꯥꯏꯂꯣꯛꯅꯤ ꯌꯥꯝ ꯐꯖꯩ ꯃꯁꯤꯒꯤ ꯗꯥꯏꯂꯣꯛꯁꯤꯗꯤ ꯑꯩ ꯌꯥꯝ ꯃꯄꯨꯡ ꯑꯣꯏꯅ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯩ ꯃꯔꯨꯞꯁꯤꯡ ꯑꯩꯒꯤ ꯃꯄꯥꯡꯁꯤꯡ ꯃꯌꯥꯝꯗꯒꯤ ꯂꯧꯊꯣꯛꯆꯔꯒ ꯑꯩ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯇꯩꯃꯁꯤꯡ ꯃꯌꯥꯝꯁꯤꯡꯗ ꯑꯩ ꯃꯁꯤꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯣꯏꯃ ꯑꯩꯒꯤ ꯁꯛꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯏꯃꯥꯏꯃ ꯑꯣꯗꯧꯗꯤ ꯐꯖ ꯂꯩꯔꯝꯃꯦꯅꯦ ꯑꯩꯒꯤ ꯁꯛꯁꯤꯗꯤ ꯏꯃꯥꯏꯃ ꯃꯤꯡꯁꯦꯟꯒ ꯌꯦꯡꯉꯨꯔꯗꯤ ꯏꯃꯥꯏ ꯄꯨꯡꯂꯣꯏ ꯂꯣꯏꯗ ꯂꯩꯔꯝꯃꯦ ꯑꯩꯒꯤ ꯁꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖ ꯂꯩꯔꯝꯃꯦꯅꯦ ꯑꯩꯒꯤ ꯁꯛꯁꯤꯗꯤ ꯐꯖꯕꯕꯨ ꯀꯅꯥꯕꯨ ꯌꯥꯝ ꯐꯖꯔꯒꯦꯕꯨ ꯏꯃꯥꯏ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯁꯤꯗꯤ ꯃꯨꯟꯅꯒ ꯁꯨꯝ ꯌꯦꯡꯁꯤꯜꯂꯗꯤ ꯁꯤꯗꯤ ꯏꯃꯥꯏꯃ ꯌꯥꯍꯤꯞ ꯊꯤꯕ ꯅꯨꯄꯤꯅ ꯇꯨꯝꯕꯗ ꯁꯦꯠꯂꯨꯕ ꯄꯣꯂꯤꯁꯇꯔ ꯐꯅꯦꯛꯀ ꯆꯞ ꯃꯥꯟꯅ ꯂꯩꯔꯝꯃꯦꯅꯦ ꯑꯩꯒꯤ ꯃꯥꯏꯁꯦ ꯅꯨꯄꯥꯉꯩꯗꯤ ꯈꯪꯗ꯭ꯔꯁꯨ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯇꯩꯃꯉꯩꯗꯤ ꯈꯪꯉꯝꯒꯅꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯁ ꯄꯣꯂꯤꯁꯇꯔ ꯐꯅꯦꯛꯇꯧꯅ ꯐꯖꯕ ꯍꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣꯗ ꯌꯥꯍꯤꯞ ꯈꯔ ꯊꯤꯕ ꯅꯨꯄꯤꯅ ꯇꯨꯝꯕꯗꯒ ꯁꯦꯠꯂꯨꯕ ꯄꯣꯂꯤꯁꯇꯔ ꯐꯅꯦꯛꯁꯤꯗꯤ ꯁ꯭ꯋꯥꯏ ꯌꯧꯔꯝꯕꯗꯣ ꯁꯨꯞꯄꯒ ꯀꯥꯈꯠꯄꯗꯣ ꯁ꯭ꯋꯥꯏ ꯌꯧꯔꯝꯕꯗꯣ ꯊꯦꯡꯛ ꯌꯨ ꯁ꯭ꯄꯣꯔꯠ ꯄꯥꯏꯒꯦ ꯀꯥꯏꯅ ꯅꯃꯥꯏꯗ ꯊꯥꯖꯜꯂꯨꯔꯅ ꯀꯥꯏꯅ ꯊꯤ ꯉꯥꯡꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩꯅ ꯏ ꯀꯥꯔꯛꯇꯅ ꯃꯣꯏ ꯎꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯄꯣꯠꯁꯦ ꯇꯨꯃꯤꯟ ꯑꯩꯅ ꯄꯦꯛ ꯑꯃꯅꯤ ꯐꯨꯏ ꯆꯤꯡꯁꯤꯜꯂꯨꯔ ꯃꯇꯨꯡꯗ ꯑꯩꯅ ꯑꯃꯨꯛ ꯁꯥꯎꯒꯠꯂꯛꯄꯩ ꯃꯑꯣꯡꯗꯣ ꯑꯗꯨ ꯃꯇꯦꯛꯇ ꯇꯧꯖꯒꯦ ꯃꯌꯥꯝ ꯌꯥꯕꯤꯕ꯭ꯔꯥ ꯅꯍꯥꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯗꯨꯝꯇꯪ ꯃꯁꯤꯅ ꯄꯦꯟꯕꯤꯔꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯊꯪꯒꯤ ꯈꯨꯗꯣꯡꯆꯥꯕꯗ ꯑꯩ ꯐꯖꯅ ꯌꯦꯡꯉ ꯂꯥꯛꯑꯒ ꯗꯥꯏꯂꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯖꯔꯒ ꯑꯩ ꯂꯥꯛꯆꯔꯒꯦ يعني هنا زكي طبيعي كي لو روحنا يعني إنسان هو يعني كسبتي هذا طبيعي يعني سال سبورت فور إيش سليري إيش كيف بندي روسي يعني إيش بايسن روسي يعني أي هيجرك ما إيش مسا تبي باي رداي هو permission ni pun dali tau disini mungkin ya ada lagi sampai juga gitu hai cepat cepat ini kan sampai ni kan baru tak cepat kena Polo itu tuh low sekali aja nih sport masam pagi kan nah kelas nang certificate fire bona nah pun pagi kan nama itu hasil baru cul pakon cacat itu tuh lagi tuh muncul orang tansa gitu pun masam tang pagi dia hire gak ini pun pairam dah sih dah pai min sih ay asih mungkin di pai jadi kok aduh film gini ini pai gini tuh udah ini saya cuma masam tang tuh min ay bukit orang mau pada jalan يعني أي هجرة كي هجرة أسمعنا كلام دلائل توي زي ما سام ديجوا له وما يعني أي هجرة كي هذا هاي كي ما تون دي أينا أي وانا saya yang tinggal berupa dah yang gor pun ini mesti kan nah yang nama angka hea bro cita bro nama itu palu tak cepat orang tu cepat saya belum cepat makan keleza kalau ini loy pulau cepat saya belum cepat ay pot pagi yang cepat yang tu cepat pot pagi cepat saya belum cepat oi ay ni apa belum itu ay ni apa yang apa minai wibige posisi minai wibige sini minai Paisalo salung ini salung bongi thoban na suwa ira tu bise paisalo thank you very much mathal basini ai ketang na tawjar mai moru biya de ko mai promo nang biya ni sigi de magdai matang ni tanzarai
ꯆꯥꯔꯣ ꯐꯥꯔꯦ ꯅꯩꯈꯥꯏꯔꯦ